ngasi ayu phone ki batungan tungan manipuri si phone sing digi amasum thoki ba thawdo wa thok sing digi maru oi bi pau sing khonga charaga manipur top channel gi mai kai digi myam na thamjigi ahan bada mai mu that pa yauna khongjang sangsin ga dawri COVID-19 laisana maram oiraga tha khara khongjang lepluraba matung electricity employees sing tare suba pay revise rule ROP 2019 satna dabigi bayokta mai mu that pa yauna makhal kya gi khongjang sangsin na ba sem sare hayang phawgi manungda lenga ki maikeri gi sapsa ba thajaba ya ba thabak amata paikhalaktrabadi mathangi numit September 9 gi wakat mi phamba MSPDCL MSPCL gi corporate office amasum division office so loan bagi mathakta prepaid counter thingzinga dawri tangai federal manipur pumba mai muthat bagi khongjang phawbu lakpa yai haidi hiramasi gi matang na ngasi manipur electricity employees union gi office ta pawmi sing unaba mada union asigi general secretary ti Syamnagorna haiki matam sangna electricity employees sing tare suba pe satna hananaba laingak ta taksin duna lakpani masigi saru ama oina siswa strike forward sathaduna lakli adubo covid laikhibigi khongjang lepkhibani laingak na kayarak thajba pigrab sungasi fawba employees sing na pihiba thajaba du thabak oina onthokna lairi asiguma phiba masida manipur electricity employees union power engineer services association MSPDCL officers Services Association MSPDCL Officers Association gi marakta ngasi khuye ama pinaduna JAC ama semduna khongjang sangsin na ba warep lobne JAC sina Manipur Electricity Employees Union na sangsilakpa khongjang na mapung fa na sagot kani haba wafam thamki loinana employees na sangsilakpa khongjang da lamdamasi gi miyam na su waro bidana basu appeal torokhi ai na palle Atop pawama namo JEE 2021 gi question paper leak ohenbegi NSU aina protest tawkhre Supreme Court ki miyeng makhari inquiry tawna demand tawri leba sigi masak naibi engineering college singda tamnana bagi damak pangthokpa JEE joint entrance examination main 2021 da question paper leak oikibasi Supreme Court ki miyeng makhari inquiry tawgadabani haiba demand tawraduna NSUI National Student Unions of India Manipurna ngasi Imphal gi BT Road ta protest tawkhre NSUI Manipur gi President MD Kabir Ahmad lusingduna satakhiba protest aduda tongan ba placard kya paiduna exam asigi question paper leak oikhibadu thijingadabani thawong aduna mahiroi kya gi pukning langtakna halle haina phongdokhi swaidi protest adugi matangda NSUI gi General Secretary Joyson Khohon hai CBI Central Bureau of Investigation thizilaba matungda JEE Main 2021 sigi question leak oire haina khangmaga loinana case ama register tawkhre amasum mairoi singi organization asina demand tawribadi exam asi Supreme Court ki sitting judge amana lusingduna inquiry tawhabani amasum exam asina leba sigi naha oiriba mairoi kayagi tungi lebak lepkadoribani haina su pawsna phongdurakli Atop paw amana COVID-19 government na anawba sa na kaungon sing law thokle shopping mall gym hang ba yare amasum ima kaithel ahumdi hangkiroi Manipur government ki State Disaster Management Authority ki chairman oidiba chief secretary Dr. Rajesh Kumar thokiba order amagi matung ina COVID-19 laiset asigi manungda September 18 forward Manipur gi district khudimakta sanagadaba kaungon sing yathokhibaga loinana akaknaba matamda shopping mall sing gym amasum fitness center sing hangba yahankhre Imphal gi ima kaithel ahumdi hangba yakhiroi numidang pung 3 tagi ayuk pung 3 fawba makhatana numidang curfew thamnaba khankhre Dr. Rajesh Kumar nangsi thokiba order aduna September 18 fawba numit khudingi numidang pung 3 tagi ayuk pung 3 fawba curfew laigani miyam punba amasum saksa Haizanaba athingba thamli district sing asida pangthoktabi yadaba dharma amasum karma gi thoram sing ahangba mafam singda mi kun fawba tinduna pangthokpa yagani Micro Containment Zone sing District Police amasum Health Department ki team na club amasum local body single loina na kupna yengsin gadabani anoba case sing COVID care center ta thamgadabani makhoi gi haksel health department na sang nine yengsin gadabani health department na vaccination amasum testing lab tana pangthok tuna madugi dama ahenba manpower sizinnagadabani hairi Secretariat amasum government officing mausagum office amasum employee khudimak mapung faba section tharangalunena thabak kagadabani Imphal airport ki staff sing amasum passenger sing mausagum sathok chasin yagani
insurance company singi staff sing working day singda ayuki pung tara dagi nungthilgi pung ahum makhai fawba mapung fawba section thorang lunena mathau tawba yagani postal service ki staff sing ayuk pung tara dagi nungthil pung ahum makhai fawba mathau tawba yagani bank sing working day khudingmakta ayuk pung tara dagi nungthil pung ani makhai fawba mahoksagum thabak tawba yagani ATM service amasum sel hapsin bagi thabak tawba yagani print and electronic media gi meeting mahoksagum thabak tawba yagani health and welfare services da healthcare facilities sing veterinary medicine yauna pharmacy sing hospital clinic nursing home amasum healthcare workers sing satok sin tawba yagani opticians sing ayuk pung mapandagi nungthil pung manga fawba hangba yagani covid vaccination masum testing ga mari lainaba emergency ga mari lainaba sing chatpa yagani child protection service sing mathau tawba yagani ICDS amasum ICPS ki home delivery yagani agriculture and horticulture ki thabak sing pangthokpa yagani har maru marang hidak yonba dukan mechanical tool yonba dukan amasum nga amadi sagi machinjak yonba dukan sing hangba yagani shop and establishment da rice mill bakery petrol pump LPG outlet IOC gi staff sing satok sin tawba yagani pauna bazar amade thangal bazar da leiba stationery amasum mobile service center computer center sing construction material yonba dukan sing ayuk pung taretagi nungthil pung manga fawba hangba yagani workshop truck amadi tanker sing satok sin tawba yagani workshop sing ayuk pung mapandagi nungthil pung manga fawba hangba yagani manama sing yonba vendor sing ayuk pung taretagi nungthil pung mari fawba hangba yagani hairiba vendor sing fitaruk labna na famgadabani local grocery dukan sing ayuk pung taretagi nungthil pung manga fawba hangba yagani ima kaithil ahumdi makhata na hangba yakhiroi nga poultry amasum masigi pothok sing ayuk pung nipanagi nungthil pung manga fawba hangba yagani sangom amasum masigi pothok sing numit khudingi ayuk pung taruk tagi nungthil pung ani fawba hangba yagani thangal bazar amasum masjid lambi da leiba wholesale dukan sing ayuk pung taretagi nungthil pung manga fawba hangba na yagani madugidamak hairiba dukal sing asida numaijing numita Imphal West thangal bazar amasum Imphal East na masjid road ta pot leiba yagani ningthokabra thangal bazar da senapati amasum kangpokpi amasum masjid road ta kamjong na pot leiba yagani laiwa pokpa thangal bazar da Bisnupur none amadi masjid road ta tamenglong na pot leiba yagani yum sakaisa thangal bazar da urkhul sandel amasum masjid road ta pherzol na pot leiba yagani sagol sinumita thangal bazar da Thobal Kaksing amasum masjid road ta Tengnopal na pot leiba yagani irai numita thangal bazar da Susampur amadi masjid road ta Jiribam na pot leiba yagani thangju numita thangal bazar da Imphal West amadi masjid road ta Imphal East ki mi sing na pot leiba yagani thangal bazar amasum Pauna bazar gi gali da leiba dukan sing su rotation da hangnana bagidama order aduna khangali ilaina bo hotel hangba yagani adubo restaurant di hangba yakhiroi private security servicing hangba yagani industrial state ta leiba food processing unit sing hangba yagani thaknabi sing bottle puthokpa masum yen thokpa yagani gari yonba showroom sing ayuk pung nipan gi nungthil pung manga fawba hangba yagani shopping mall sing ayuk pung tara gi nungthil pung mari fawba akaknaba customer masing da hangba yagani gym natragana fitness center sing ayuk pung manga dagi tara fawba hangba yagani MG Nerega gi thabak railway project NSI DCL ADB NDB PMGSY amasum government gi atai project sing thabak tawbu yagani haina su paw sin makha tana fongdorakli atopa paw manam SDO office mai atamna thadok oiramlabadi senab sing lemna tharoi Lilong SDO subdivisional office mai ne tumna sakki badu bukanagum kharagi thawin sindagi atamna mai thab oiramlagadi madura senari bu khudimak lemna khak tharoi hana Lilong Assembly constituency gi MLA Y Antas Khana fongdokre covid ki laisana maram oiraga letluraba paring naina satharakpa grand public discussion ngarang MLA gi Lilong haurai mai lekai da leiba yumna pangtokhi thora maduda Antas Khana hai Lilong gi SDO office mai ne tumna sakkiba thawdo adu yamna lebak thibani kariguma thawdo asi tammangam daba mawong da asoiba kharadagi saklamba oirabadi khangdi adubo kanagumna atamna office asi mai thadokpo oiramlagadi maduda scenery bising adu lemna khak tharoi aduga office mai sakkiba aduga mari lainana hauji state government ki makhara thijinbagi thabaksu sathari mi lising amarom tinduna pangthokiba grand discussion aduga mari lainana Antas Khana haiki constituency asigi lambi thongi phibam
kaya fatana leirambani adubo hauzik mahakna mihut ama oiraklaba matam asida mahaki tawpham thokpa thabak ama oina lambi thong ana layeng amasum mahai masingi thaknaba aphaba ising phanglibra haibana singbodu yengsinduna lakli hainasu phongdokhi atopa laibak thiba pawa mana jenims ta nupi doctor na irujaringe video namlamba sweeper ama Phare jenims ki covid ward duty sangluba nupi doctor ama irujaringe da lona video namlamba hospital asida Delhi wages da sweeper oiba nupa ama jenims authority ne faraga police ta sinakre hari faraba sweeper du gi maming yengkhom pamu yaima kawi mahak sakmaijin mamang laikai degini pamu yaima hospital asida Delhi wages ta sweeper oina thabak tawbani hari press na phangwa pawnai doctor nupi adu ngasi nungthil covid ward masagi duty sangluraba matung doctor singi senjing room da leiba bathroom da irujaringe da pamu yaimana lona maki mobile phone dagi video amasum photo namduna leiramba thengna khibane khudak doctor nupi aduna director jenims ta ayiba sirol ama pisinduna wakat ke doctor gi wakat adu hek phangbaga director professor L Debena thaudu adu da scenery ba sweeper pamu yaima bu maki security da fund ki ma ohang pong satharaba matung thaudu adu gumari leinana director na Porampat police station report ama tawbaga loinana pamu yaima police ta sinna khibane hari COVID-19 pandemic asibu thengnanaba healthcare workers singna ahing nungtil khaidana kana honariba matam sida asigumba thawong satharamba si female well workers singna condemn tarokli pamu yaima logi matung ina matik sawa sairak pinaba demand tawri thawdo odugi pawhek phangbaga thindaba tawduna sinaba misak fogatuna police ta sinakhibagi damak director professor L Debienbo thagatpasu phongdoknarakli atopa pawamana miyamna DC Kangpokpi ko office ta thomjinkhre deputy commissioner Kangpokpi na for season aduna highway expansion gi service sa thakiba bu yaning da phongdoktuna ngasi miyamna DC office ta thomjinduna solonsin kreamasum khudak ta DC Kangpokpi bu transport ong demand tokre hari Koki NP Sadar Hills Chiefs Association SAHIL-CA Koki Women Union Koki Student Organization Thadau Student Association All Manipur Gorkha Student Union Kalafahar Kangpokpi Town Committee Kangpokpi Women Welfare Organization Kangpokpi Youth Union Asian Highway Land Affected Village Chiefs Chairman Association singba Kangpokpi District ki tuan berlup singi mihut singna saruk yaduna ngasi Kangpokpi District Headquarters da emergency meeting ama pangthoki amadi ngasi Sir Hazare Deputy Commissioner na miyam gi mayokta satakhiba thawong gi matangda mifam aduda khanaki haina spali makhasa tarakpoina to pamarueba paw kharana mo Go to Hills 2.0 Chusampur ngasi Chief Minister en Biren haudokre Manipur kai gi daba wa yabangamloi Chief Minister oidrabasu yai Biren matam sangna lepluraga Go to Hills ngasi digi anisuba tangkak oina Chief Minister Nongthongbam Biren Chusampur District ki Tuibong Peace Ground haudokre Thauramadu Chief Minister na Manipur kai gi daba wa amata yabangamloi mak Chief Minister oidrabasu yai haina Fongdokre Thauram sigi saruam oina Chief Minister Nongthongbam Birena Singhata Phamung Kunthra leba Community Health Center gi ward ama sangaki hain spouse na makhatana fongdorakle atopa report ama namu speaker gi order handok hanana ba hill areas committee gi miyam na warep lokre speaker gi order September 8 fawbada handok trapade khongjang sangsilagani achum Manipur Legislative Assembly Secretary na hawkiba September amada unscheduled area dagi ahenba members in Hill Areas Committee da hapsinduna ba thokiba order adu handok hanana ba ngasi pangthokiba Hill Areas Committee gi members singi oiba mifamna warep lokre September 8 fawbada order handok trabade lenga ki Go to Hills boycott taw yauna akan mokhongjang sangsinana ba sem sare haina all tribal student unions Manipur asumna fongdorakli atopa paw amanamu tangkhul katamnaw saklongna CM speaker boycott tawkre NPF na speaker na thokiba order gi mayukta lepnaba warep lokre Tampaki MLA Nipanbu Hill Areas Committee gi member oina hapsiluba Manipur Legislative Assembly gi speaker gi order adugi matangda Naga People's Friend na mipam pangthoktuni issue asi gi matangda khanabaga loinena speaker gi order adugi mayukta lepnaba warep lokre order adu khudakta handoknaba demand tawraduna tangkul mairui singi loop tangkul
Katamna saklongna en berena lusingba BJP ki lenga asida mateng pangdabagi khongjang changsin baga loinana Chief Minister en berena ma Speaker Y Kem San bo boycott tawna bo warep lokre TKS ki serol amana hai en berena lusingba BJP lenga asina mathang sangsilagni ba anti tribal policy sing sibo haksin lawbaga loinana Chief Minister amadi Speaker bo social boycott tawna ba madi mahiru lup asigi demand phangdriba fawa state lenga asibu mateng pangdabagi khongjang changsinanaba mahairoi loop asigi mifamna warep lawkhibani hainasu pawsina makhatana phongdorakle atopa pawamana NACNK gi Niki Sumi faction ga India government ga ceasefire sign tawnari sai kyali sangsina sathaduna lakpa Indonaga pistok asigi asoba khongthang amu oina Niki Sumina lusingba NACNK gi faction asigi India government ga tha asigi nipana New Delhi da khuyek pinaragani Press na pangwa pausina hai khuyek pina basida mapung oiba thaudang lawgodariba ceasefire monitoring group Nagaland gi chairman Lieutenant General retired AS Bedi New Delhi da thungladuna Union Home Minister ga groundwork sing tawba hokre loinana Neki Sumina lusingba NACNK gi mihut kangbu ama ngasi Delhi gi damak Nagaland thadokre haukiba kumja English ngi taraga mangada SS khaplang na lusingba NACNK India government ka khuyek pinanaba haurakpada yanadaduna yumlonaba Myanmar ki mafam khrada asoba base camp sing linkatuna lairakhibane masigi tungna kumja English ni ga taraga tereta Myanmar gi Segang region gi manung sana leiba naga singna laingak sapa mafamda SS khaplang heart attack na maram oiduna laikidabani magna laikidaba asidagi NACNK faction kya thokna kai khibani hainasu pausna makhatana pali makha satharakpuna tentangna atop report amana mayamba police ki numai sijinaraga bank ki CL laklamba Phare ngase yupung tara makhairom tarakpada sangai prauda leiba Bank of Baroda dagi cashier dagi numai amadi thangna ki handuna lupa lakh manga laklamba miyoy ama CRPF personnel sing Phare ga police ta sinakre miyoy dugi maming thongam Rinku apokpa leikidraba TS Gunesro Kawi ko kaikhel soibam lekai digini nongmai aduma ki mayama police ki sub inspector amagini upu manunga so lolaga thambadagi thugairaga purakpani hairi thaudo sigi matangna lamphel PS na case ma lakhot khre hain spalli atopa paw manamo government ki SLP Supreme Court na dismiss tawkhre High Court of Manipur da state asida matik saba quarantine center sing linkhat paga loinana Manipur gi state khudimakta mapani gi halakpa miyoi singda pifam thokpa facility sing pigadabani haiduna file torakhiba public interest litigation PIL amabu court asina lakhotlaga khanaraba matungda July 13 English singa kunda pikhiba direction sing mari lainari belenga ki official singna thabakta onthokpagi muhutta High Court of Manipur gi judgment adubo singna duna Supreme Court of India da file tokiba Manipur government ki special writ petition ama ngasi leba asigi apex court asina dismiss tawkre haina su phongdorakli lushilakpoin state sigi wangbro thokpa aten ma paw khraga myamna thamjage center na hangba phamsing men sindana laibisida aikhogi khang mangambagi pangal lairaktre SC Supreme Court na center ga mukna ba pamde toigumuk su maruiba Tribunal singi hang liba phamsing mention bagi matangda thintaduna lairibasida aikhogi khang mangambagi pangal lairak-tare haina Chief Justice NB Ramanana lusingba Supreme Court ki special bench amana ningthokaba numita phongdokre Justice DY Chandrasud amasung Justice L Nageswara Rao su yawa bench aduna hai matam sangna hangba phamsing mention dana lakpasina maram oiduna lebasigi tribunal sing mathok pangthokpa ngamdabagi phibam ama lakle Tribunal khradi member ama khakna thabak tawri casing sahi romda adjourn tawduna leiri hainisu pausna makhatana phongdorakli atopa aten report khrana Andhra Pradesh Police Station dagi lupa lakh taraga taruk huran kiba constable Phare Police Station amadagi lupa lakh taraga taruk huralaga load kiba Andhra Pradesh ki police constable ama ningthokaba numita Phare Krishna district ki Nusbit Police Station da attest tawba Janadan Naidu Kauba Constable adu Senai da Faki mak haukiba thada Police Station dagi sel huraba matung city asida lotuna laki Police officer amana phongdorakpada constable adudagi lupa lakh taraga mari recover tawki ma nusbita puraklagani hainasu pawamana makhatana phongdorakli atopa report amana JDU gi MLA na mapuroi ba khat khre haina minister da wakat khre JDU gi MLA
रिंकू सिंहागी मयुक्त पुलिसना लौखटफम थोकपा एक्शन लौखत्रे हाइना बिहारगी वाल्मीकि नगरदगी नुपी अमन चीफ मिनिस्टर नीतीश कुमार वाखत्रे कंप्लेनेट कुमुद बर्माना हाकी वाल्मीकि नगरदगी काबा जेडीयूगी एमएलए रिंकू सिंहा सहेसीगी फेब्रुवारी माकी मपुरोइबा हाटखिबदा सेनै तैगुंसु बिहार पुलिसना माकपु फाखिदे निथोकाब नुमिता पटनादा पांथोकपा जनता दरबार कुमुद बर्मा लाखी वकत अदु थांगलखिबा मतुंगदा चीफ मिनिस्टरना कंप्लेनेट नुपी असिबु खुदकता डीजीपी एसके सिंहलदा थाखी कुमुद बर्मा की वफम तारबा मतुंगदा नीतीश कुमार हाकी माकपु डीजीपी दा पुबियु केस असी डीजीपी ना येंगसिनगनी वाल्मीकि नगर की एमएलए अनिबाब्लू कुमार अमसुम शकील हानगी डिस्ट्रिक्ट काउंसिलर दयानंदा बर्मा हाटपगी चार्ज मयोनरी लैखिद्रबसिगी लोइनबी कुमुद बर्मा की अइबा कंप्लेनेट युमफम ओइरगा एफआईआर अमा रजिस्टर तौखी हाइन स्पाउसना फोंदोरक्ली अतोप रिपोर्ट अमनमु फ्लाइट टॉयलेट लोलंबा सना फारे हैदराबाद लैबा राजीव गांधी इंटरनेशनल एयरपोर्ट कस्टमर ऑफिशियल सिंह दुबई दगी लाकपा फ्लाइट अमदगी सना खंगेन अहुम फारे हैना निथोकाबा नुमिता ऑफिशियल अमना फोंदोरक्ली लुपा लाख तरागा तरेट का पॉइंट सामगा निफुगा मपन की वैल्यू ओइबा अमसुम ग्राम चाहुमगा निफुगा मपन का पॉइंट मार्ट फुलुम्बा सना खंगेन सिंह अदु फ्लाइट तुगी टॉयलेट मनुंगदा लैबा ट्यूब फ्लाइट सोक मनुंगदा लोलमखी सना खंगेन सिंह अदु नुमाइजिंग नुमिता दुबई दगी पाइरखिबा इंडिगो फ्लाइट 6E025 दगी फंखिबनी हाइन स्पाउसना फोंदोरगली अमसुंग हैदराबाद कस्टमर न मसक खंगदबा पैसेंजर अमगी मायोक्ता सना स्मगलिंग की केस अमा बुक तौखिबगा लोइनना एक्यूज अदुगी खुंगुल लीनबा इन्वेस्टिगेशन हौखरे मसी चयोल अमा फादबा मतम मनुंग एयरपोर्ट असिदा थेंगनबा अहुम सुबा सना स्मगलिंग केस नि हाइन फोंदोरक्ली अरोइबोइना टॉप रिपोर्ट अमन नुपी अहुमदा नुंगै कापखरे बिहार की वेस्ट चंपारण डिस्ट्रिक्ट निथोकाब नुमित के अयुक्ता इंडियन आर्मी की लनमी अमना माकी लोइनबी यावना नुपी अहुमदा नुंगैना कापखरे एक्विस नरेश सा दिल्ली कंटेनमेंट पोस्टिंग ताबदगी सुटी लौरगा बिहार थोलकपने नोंमै कापगी थौदोअदो थोखिबा मतमना मा यु ngauki हाइरी एक्विस अदुगी लोइनबी मसुम कंप्लेनेट अनिता साना हाइकी माकी मपुरोइबा अयुक्त यु ngauki मसुम मंगोना फुसैबा तौखि अहाक युमदगी नाथोक्तुना सेनकी मसुम खुंगंगी नुपी ग्रुप अमगी मयुमदा लोतुना लैखि अहाकी इपुरोइबा डबल बैरल राइफल अमा पाइरगा अहाक तमना सेनसिलखि माकना नुपी सिंग अदुदा अइंगोंदगी हंदोकनबा हाइखि तोइगुमुसु अहाकपु कन्नबा मखोय हंदो याखिदे ममै थांगदा नरेशना मखोयदा डबल बैरल अदु कापखि हाइन स्पाउसना मखाताना फोंदोरक्ले दुगा हौजिक ओइनदि पाउसे मतांग से लुसिनजरगे मसुम पाथोकसगिबदा सोखिबा लानखिबा यावर्स मैम पिगने मतम मतम की मरुएबा तोप इ पाउसिंग मैम दा अपडेट पिजरके हाइनसु चैनल असिगी मेकेदिगी मैम थमजरी एंड थैंक यू।